Hello everyone, ahanbamaktada mayam pumnamakpu khurumjari. Ngasidi ai mozzarella che semge. Asise aina ahanba semjadoine. Ado oirasu oidrasu ai mayamda ujarake. Aina sangom khara laure aduga gas ta thangatle. Sangom se khutna luppa ngambagi chang phawba sahalaga muthattoine. Ngahak leitana khutna yengaga hojik yare muthatle. Aina lebu mahi kara laujare, lebu mahi natraga vinegar na taurasi yai ado aidi lebu mahi se oina laure. Tap-tapna kara tauraga sum otlaga hapsala. Sai kara di ole yengbu mayam. Karaga hena ole ado ai haju mukung kumdalaga minute amani thamani. Aduga alanba khabai ama lauraga chithoani. Hojik achigak cheese se pangne. Ado asigi cheese se sengna chamthokkadoine. Cheese sigi manungda yawba sangom amadi isingdo tap-tapna tauraga sumdoani. Cheese ta yauriba mahi sangom ising ase loina sumdokdoine. Hojik amuk ising afaba lauraga ising lumbu chaba isingda amuk lupsalaga hek chamthoani. Yarani hojik mahi yaudre. Mahi chumthokraba cheese se akoina afaba cherang ama lauraga fajana yomsinbiraga fridge ta pung 2 muk thamani. Fridge ta pung 2 thamuraba matungda hojik cheese se lauthore yengasi cheese se oibra oidabra haido. Aina khangse sahalaga cheese se hapsalle aduga khara sahalle yengasi kamai tauge haidu. Mase changdi sangdore oire haina khalle ado oven daga thamadi yam phadawne. Ado ai oven di leitabanina khangsi ta oina tawre khajitang.
ꯑꯩ ꯁꯤꯁꯦ ꯑꯣꯏꯔꯦ ꯍꯥꯏꯅꯗꯤ ꯑꯩ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯣꯜ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ